ngasi Manipur top channel gi mai ke digi myam ne special content ma pudunu laksari ngasi phong ki ba Manipuri si phong digi special content ama TS Brindana board karabadi haibisi hiram sigi matangda Dr. Ngangbam Santi Kumar TS Brindana board karabadi anisubani myam thamjage TS Brindana mikhal mai paklabadi ye school AC gi myambu Manipur gi kachin koya khudingmak tigi yamna lairik laisu hoiba khangba amadi wakhal taba ireisa singni haina yamna thagatnarakani aduga karigumba mikhal asida mahakna maithiba thoklabadi Manipur gi kachin kuya khudingmaktagi soidre thina phongna natragana tuminna sainarakpa ye school AC gi naharol singbu mama oibi singbu loinana mapa oiba kayabusu masigi mathakta mahakumba maramdambu tasengna nungsiba mathau sengna taurakadaba miyamnasu atangbi mamom loi amani haina khanariba hauzik ki oinadi miyamna asumna unari tungna kari oirakpa haibadudi tambangamdre Brindana mikhal asida maithiba haibasi mikhal gi satnabi pathap induna satre namthak tawduna board ka hankhre haina lobu yare lakliba kumja inglising ani ga kungani thoigi mikhal asida Brindabu namthanaba lalong kya sathrakpa yai maru oina hauzik paliba lenga asina thadorakpa mirepki maikeitigi adobu thengnanaba yamna seksinna senabiba mathau tagani maru oina miyamna makhoina thadανingba mireptuda board piba ngamnaba transparency thamnaba honagadabani India gi state kayadadi nampu board thadahanba voter masamak yaudana board thadabigi satnabisu leibanina asigumbasi Thohandanaba Brindabu sagot piriba isin inaw singna yamna mitna singna legadabani sel sauna yenbagi satnabi adumadi pirabanina laudabadi miyoi ayambana ngamkhiroi iramdamgi imung manung ayambana sel thumgi phiba masi phatabana toigumusung hana khanaramba wakhalon haibidi sel laururabanina sel piriba candidate aduda vote pidrabadi pap siengani aranba tawbani haibigi wakalduma thadokpiro Maramdi makhoina saithokliba selyamdo fataba pambai sejinaduna miyamdagi supkiba sel ngaktani maramasina sel yelakpadu lauthokpiyu tawbatabu sel yenbadi ngamjadaba aduga afaba lusingbu oirakadaba TS Brinda gumba misakta bot pibiyu lakliba inglisingani ga kungani thoigi mikhal asigidamak haure pamdaba thawdo wathokya tholakpa haurakpada ngairi masigi mathakta Aikoina khwaidigi hena pamdribadi mikhalda aranba lambi sizinaduna miyamna pamjaba lusingba khanba ngamjadabaduni pamdaba thawongsing asi thoaloisi amadi aikoi misa miyamna pamjaba afaba lusingba oirakadaba merepsing mikhalda maipagansi hairabadi aikoi misa miyamgi khutta lehengadabani masimak ye school AC gi misa miyamgi khutta sulaire Loinana mikhal sumna pangthoknaba ye school AC gi misa miyamna ngak senduna mitna singna leiba yamna mathautai loinana media person singda mikhal gi live telecast thadoktuna yamna transparent oina mikhal pangthoknaba hotnabigadabani mikhal da transparency leitraba masalamadi gun power sizinaba yahalaba TS Brinda soiduna maithiba nangani haibasima ye school AC gi ireisa singna kafadi hauzik su TS Brinda gi matik mayasi ubadagi kiduna makna tawrakpa thabak khudimakta ayetpa akaiba piduna talakli masima oiduna su ye school AC gi miyamna sagolabadi wakhal tarabadi ayetpa khudimak khongnet pham oina sizinaduna mai pakpa ngamgani ahongba purakpa haibasi mirep sing khaktana hongba ngamloi Aikoi miyamna hana wakhal hongba wakhal taba mathoktai handaki mikhal sida Brindana mai paklabadi iramdam kangleipak Manipur ahongba purakpagi khongsat amadi soidana hauba ngamgani haibagi thajabale loinana nupi khunai gi saktamna asauba ahongba amasu purakani khali maru oina khunai asigi social amadi political scenario da khunai ama sakhot hanba haibisi nupa khaktana Palaga sakot piyaroi imung ama panbada nupigi mathau tabugum leiba ama semgat sagat pada nupi singi asauba thaudang lei haibasi malemgi leiba kyada uba ngamlabani maramsina nupi busu singkhat piba yamna mathautai nupi singbu namthaduna thamba sisu sakhotpa ngamdabdagi maram amani leiba kayada
यामना थुना सखोलगलिबा सुपर पावर ओइगदौरिबा चाइनादा नुपीना सादा कुनगा मंगागी मथक्ता लैपाकपगी थौदांग लौरी इंडिया की लेंगाक्तदी सादा तरागी मखादा लैरी ngasisu इरमदा मणिपुरदि नुपीदी सादा अमा फावबा यौद्रे लेंगाकपदा एमएलए मेमसा किपगेन यौरंबादुसु ngantaना लाक्थोकपिख्रे मेमसा किपगेनबु लाक्थोकपिखिबा दुनसु मयेक सेंगना उल्ली मदुदी इरमदमगी लेंगाकलोंदा नुपीगी मफम पिबिदे हाइबदो नुपीगी मिरे मसिंग हेना पुथोकनबा टीएस ब्रिंदाबु सगोत्पिबा कहनबा यामना मथौ तारी नहा ओइरिबा मिरेपसिंगना मिखल यावदुना लुचिंगबु ओइरकपा हाइबसी मालेमगी लेबाक यादा उरबने मरमसिना अयहाकना कुमजा इंग्लिशिंग अनिगा तरागनि पाना इरमदमदा कोइरकपदा डायनामिक मणिपुरना सिनबा नहारोलगी ओइबा थौरम अमदा वा ngangbada नहारोलना पॉलिटिक्सता खोंग थांजिनबगी तंगाय फदबा सिगी मरमदा ngangjaki loinana ayaki article oinasu pausi sigi kalamda phongkhrabani mamangaida politician singna makhoina tawningba tawba yanaba haiduna mahairoi singda naharol singda politics ta yaukshuluno haina hek haibedu ngasigi naharol singna tarubagi mathau tadi khanglakbadagi naha oiriba mai masin hairaba miyoi kya politics ta khongdarabani malem sinba thungna अदोमिनमा इंडियादमदी इरमद मणिपुरदि सेंजा थुमजाना इतोंग सुकना लाइसुख्रबा अहल ओइरबा पॉलिटिशियन सिंगना अयाम्बा लाइंगाकी थौपुरी मखोय सिंग सिगी मरक्ता लो लिक थोक्तबा लो खंगदबा लाइंगाक लोन खंगदबा मियोय मरमदमगी करिसु खंदबा लुसिंग सासिनबा कयाम यावरी असिगुंबा सासिनबा सुमजारबा लुसिंग कया सिदि ब्रिंदागुंबा नहा ओइरिबा मरमदमबु तसेंगना नुंसिजबा मियोयसिंगना मुहुत सिंदोकदबनी सेल अमता पीदबिदा यामना चुंबा मोंगदा मिखल सरुक याबसिदा कारबदी मसिना अचौबा अहोंबा मदि सोयदुना पुरकपसु ngamgani इरमदमदा खोंथांग असिमक माय पाखनसी हाइबसिसु मिसम मियाम अखोगी खुत्ता लैरे लोइसिलकपदा खुनाय अमा सेमगतपा हाइबसि असेंबा अफबा लुसिंगबा लैबा यामना मथौ ताइ अदुबो मिसम मियाम अखोइना वखल ताद्रबदी असेंबा अफबा लुसिंगबा खनबा ओइथोक्तबनी लाखलिबा इंग्लिश सिंगनिगा कुनगनि थोगी मिखलसिदा करिगुमा टीएस ब्रिंदान मिखल माय पाकलबदी या स्कूल एसिगी मियामबु मणिपुरगी कसिन कुया खुदिंगमक्तगी थगतनरकपदा नतना इरमदम कंगलैपाक मणिपुरदा अचौबा अहोंबा अमा पुरकपगी खोंगसत अमा सोयदना हौबा ngamgani haina thamjage अदुबु करिगुंबा टीएस ब्रिंदाना माइथीबा थोक्लबदी इरमदम कंगलैपाक यामना कुइना तुमदुना लैखिदुना मिकअप थोकपददी इरमदम असि मिटॉपकी ओइना लैरंबसु याय हाइना थमजगे अखोय वखल तामिनसी हैबा टीएस ब्रिंदा बोट कारबदी हैबा अनिसुबा डॉक्टर ngangbam santikum अदुगा मैम हौजिक ओइनादी मतांग साइद लुसिनजरगे अदुगा मैम पाथोकजखिबिसदा सुखिबलान किबा क्या याउस मैम nangakpigini amasu matam gi maruibi ipauksin su khangacharakana manipur top channel gi maikeidigi मैम लसु शेयर तौजरकी हाइना चैनल सिगी maikeidigi मैम ल थमजरे दुगा मैम अनबो अपडेट ngamiनसी हौजिक ओइनादी matang sida lusinjarage and thank you.